Rajbhavan tamna lakiba dialysis patient singi protest rally police na thinkri. Ozamasi mamang ki khogi manipur gi chapter na thokiba notice amana chahi asi ki November 3 tagi 𝐍𝐄𝐿 amadi 𝐶𝐄𝐖𝐒 gi makhada dialysis tobagi khudung chaba makha tana leireroi sel thiduna dialysis asi makha chathaba yaragani haibagi wafam asida khogi ngarang ase khogi private hospital makhada khogi dialysis patient yauna ngasigi all manipur dialysis patient association na governor tamna rally ama chatkimni oza swai matang si karam hain phungdongi akhoi senthum puthokuna phajana layengba ngamjataba adumba economically hardship oiba adumba family kaya dasu ana ek haibasinati akhoi punamuk pu sembiriba mapuna akhoi lairabadasu anabadi thai inakhunbadasu anabadi thai aduna lairaba singsina makhoida anaba ama lakpa kanda anabadugi magi expenses se karamaina bear tobudage habasida thenariba awabasi akhoi angakpa awabane bako kaigumba matamdadi akhoi laina ama naidaba laina ama lakpada magi yum kai ingon satnari bane ba yum kai ingon kainari bane ba pai leitabadagi haitare masi lenga kama lamdam sida palagati lengak sina magi keno singse citizen singse masi health care gi adumba facility phajana piba makhoida health care gi facility se masi free the provide tobagi system se ato india ka tagi natana ato pale pak ke adati akhoi free medical facility se masi lepak ke ada pirim ne even third world country sing the phoba akhoi free medical facilities binagra bane ba lepak pe am da pirim ne ba to akhoi india se tadi akhoi missing su khara yamba aduga lengak su madugi chapcha implement do tawda fail oi ba haigara mad tawti adu tawdraga su akhoi below poverty line da leiba haigara government ki employee oi ba imung ki ti medical reimbursement ni khangde aregi kai kai no ma gi khudong chaba facility khara government ki employee oi bada khudong chaba phangnari eba ko adu government ki employee oi traba singse masing ki family singsida akhoi gi as per census ki record ki matungina madai da khantu okanda koi ration card pai da ba du ma mayam de yang kan pi ba adu ki akhoi gi kano ne ba akhoi gi prime minister ki health card to pi bane ba ko ado prime minister ki maikai da ki lauthoi ba scheme se masi phangba ado myoi sing do madudi ma yi census record ta khar base do ko sorry ado madu nataba akhoi state sigi oi ba tongan ba chief minister na lauthok chaba CMST gi program akano su akhoi health card so leiri bane ba sina akhoi gi lamdam se leiba akhoi gi below poverty line da leiba adugumba mioi singi health care gi adumba mayok riba problem se solve tawre haina he lauri bane ba lengak sipai ba kangbu singsine he lauri bane ba ado ajing manipur da president rule leira kanda dialysis patient singi ti amuka adu muk chatna roi haiba amasi yam wonderful ni amasi yam funny ni hoi state government ki natragana central government ki adu makano singda moi account da masina maram oira kanda effect toba hiram khardi leram ba yai adu praja sing da piriba facility do ka e haibagi mohta madal leiriba problem sing do solve tawna ba lengak na hona bane hena achumba khongthang ne bo makhoi da financial government ta financial gi issue khar leire haiba taraga su leiriba issue do kamaina madu makeup tawgada ge haba government ki waba tongan ba thaurang khanan nei na bagi mohta praja da piriba kanabdo lokthokani haibane ba masi yamna angak ba lengak sigi mathong khokta ba haitare chapcha ba yamna regular oiba policy maintain tawdaba ngak ki oiba adumba kano thok paikhatpa policy program paikhatpa ngaklerga mu hongdokpa ngaklerga mu tawba ngaklerga mayamda utchaina ba kainom tawba suba makhal ge thok thong singse masina akhoi gi leibak sigi adumba kano se system se mase sida chauna
ꯑꯩꯈꯣꯏꯒꯤ ꯑꯀꯥꯏꯕ ꯄꯤꯒꯅꯤ ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯖꯠꯁꯦ ꯌꯥꯝꯅ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏ ꯁꯨꯝꯕ ꯊꯧꯔꯝꯁꯤꯡꯁꯦ ꯃꯁꯤ ꯁꯦꯝꯗꯣꯛꯑꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯔꯤꯒꯨꯂꯔ ꯑꯣꯏꯕ ꯑꯩꯈꯣꯏ ꯌꯥꯝ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯀꯗꯧꯕꯅꯤ 𝐍𝐄𝐼ꯍ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯍꯦꯜꯊ ꯀꯥꯔꯗꯀꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯃꯁꯤ ꯄꯦꯁꯦꯟ ꯑꯣꯔꯤꯌꯦꯟꯇꯦꯠ ꯑꯣꯏꯕ ꯑꯗꯨꯝꯕ ꯀꯩꯅꯣꯃ ꯊꯧꯔꯥꯡ ꯑꯃ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯥꯏꯈꯠꯄꯤꯔꯒ ꯍꯧꯖꯤꯛꯀꯤ ꯑꯅꯥꯕꯁꯤꯡꯅꯒ ꯂꯝꯕꯤꯗ ꯁꯣꯔꯣꯛꯇ ꯑꯩꯈꯣꯏ ꯀꯩꯅꯣ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯛꯑꯦꯒ ꯍꯥꯏꯕꯁꯤ ꯃꯁꯤ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏ ꯏꯃꯣꯁꯅꯦꯜ ꯑꯣꯏ ꯑꯗꯨꯒ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯒ꯭ꯔꯥꯎꯟꯗ ꯌꯥꯝ ꯊꯤꯅ ꯁꯣꯛꯏ ꯁꯤꯒꯨꯝꯕ ꯏꯁꯨꯁꯤꯡꯁꯦ ꯂꯩꯍꯟꯗꯅꯕ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯔꯨꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯁꯤ ꯊꯕꯛ ꯄꯥꯏꯈꯠꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ